ꯊꯔꯣꯏ ꯆꯥꯅꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯆꯥꯅꯕꯤ ꯊꯔꯣꯏꯅꯤ ꯀꯌꯥꯝ ꯆꯥꯎꯋꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯅ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯩ ꯍꯥꯏꯔ ꯄꯤꯁꯥꯔꯤꯗꯩ ꯈꯨꯜꯂꯤꯕ ꯃꯣꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯩ ꯄꯤꯁꯥꯔꯤꯗꯩ ꯀꯌꯥꯝ ꯆꯥꯎꯋꯤꯅꯦ ꯌꯦꯡꯉꯨꯅꯦ ꯄꯨꯟꯁꯤꯒꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯣꯟꯗ ꯐꯪꯕꯨ ꯐꯪꯗꯦ ꯀꯌꯥꯝ ꯆꯥꯎꯋꯤꯅꯦ ꯌꯦꯡꯉꯨꯇꯨ ꯍꯦ ꯀꯌꯥꯝ ꯆꯥꯎꯋꯤꯅꯦ ꯌꯦꯡꯉꯨꯇꯨ ꯍꯦ ꯈꯨꯠꯆꯥꯎꯁꯦ ꯑꯃ ꯏꯁꯅꯦꯜꯅꯤ ꯏꯁꯅꯦꯜ ꯀꯌꯥꯝ ꯆꯥꯎꯔꯤꯅꯣꯅꯦ ꯍꯥꯎꯅꯤꯌꯦ ꯍꯣꯔꯦꯟ ꯃꯌꯥꯝꯗ ꯆꯥꯕꯗ ꯎꯍꯜꯂꯛꯀꯦ नते भाई हाय नु हाय मयाम आयुबो हाय मयाम इशु नुपी की चैनल से सब्सक्राइब तो बिवायो हाय मयाम इशु नुपी की चैनल से सब्सक्राइब तो बिवायो दे हाय दुमाना इशु नुपी की चैनल से सब्सक्राइब तो बियो हां दु भाईने अखोय मा देना हाय भाईने निसे मयाम अखोय ममागी अखोय मा पोकपा बुबु अखोय माय मपा को नहीं तो बिरे कनु काय बिबा चौ ꯍꯜꯂꯛꯁꯦ ꯂꯧꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯃꯤ ꯑꯣꯛꯄ ꯆꯠꯅꯤꯡꯕ ꯆꯠꯂꯦꯕ ꯑꯗ ꯑꯩꯈꯣꯏꯅ चलो ना गाड़ी में ꯑꯝꯇ ꯌꯦꯡꯉꯧꯅꯦ ꯁꯤꯒ ꯌꯦꯡꯉꯣ ꯆꯠꯂꯦ ꯑꯩꯈꯣꯏꯅꯤ ꯑꯗꯤ ꯑꯣꯛ ले लिया जाम के ꯑꯗ ꯆꯠꯂꯨꯔ ꯍꯜꯂꯛꯀꯦ ꯂꯝꯕꯤꯗ रामपुर ꯃꯌꯥꯝ ꯇ꯭ꯔꯥꯐꯤꯛꯁꯦ ꯌꯦꯡꯉꯨꯗꯨ ꯁꯦ ꯅꯨꯡꯇꯤꯒꯤ ꯍꯧꯅꯕꯤꯅꯤꯁꯦ ꯍꯧꯖꯤꯛ ꯃꯦꯍꯔꯄꯨꯔꯗꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯊꯕꯛꯁꯨ ꯈꯔ ꯂꯩꯕ ꯑꯩꯈꯣꯏ ꯑꯩꯈꯣꯏꯅ ꯃꯉꯥꯡꯖꯅꯦ ꯀꯩꯅꯣ ꯉꯥꯡꯉꯤꯁꯦ ꯑꯩꯅ ꯍꯥꯏꯌꯦꯅ ꯒꯥꯎꯒꯤ ꯃꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯒꯥꯎꯊꯤꯒꯤ ꯃꯤꯅꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅ ꯌꯥꯔꯣꯏ ꯃꯥ ꯒ꯭ꯔꯦꯖꯨꯋꯦꯜꯗꯣ ꯑꯗꯨꯁꯨ ꯄ꯭ꯔꯥꯏꯚꯦꯠꯅꯤ ꯌꯦꯡꯉꯤꯌꯦ ꯇꯧꯔꯦ ꯑꯩ ꯑꯣꯏꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤ
ꯑꯩꯈꯣꯏ ꯆꯪꯉꯛꯑꯦ ꯏꯌꯥꯔꯄꯣꯔꯠ ꯃꯣꯏ ꯂꯝꯕꯤꯗ ꯆꯪꯉꯛꯏꯕ ꯄꯨꯁ ꯇꯧ ꯊꯝꯕꯤꯔꯣ ꯌꯦꯡꯉꯣ ꯑꯩ ꯃꯤ ꯃꯥꯡ ꯐꯖꯩ ꯋꯥꯎ ꯃꯤ ꯒꯥꯔꯤ ꯑꯥꯗ ꯆꯪꯉꯤꯁꯦ ꯎꯕ꯭ꯔꯥ ꯍꯣꯏ ꯁꯤꯒ ꯍꯟꯐꯝ ꯂꯩꯇꯦ ꯒꯥꯔꯤ ꯂꯥꯛꯏꯅꯦ ꯒꯥꯔꯤ ꯂꯥꯛꯏ ꯑꯩꯉꯣꯟꯗ ꯁꯥꯏ ꯂꯝꯃꯨꯁꯦ ꯁꯥꯏ ꯐꯖꯩ ꯍꯧꯖꯤꯛ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦꯕ ꯃꯤꯗꯣ ꯌꯧꯔꯛꯇ꯭ꯔꯤꯕ ꯃꯣꯏ ꯍꯧꯖꯤꯛꯇ ꯇꯣꯡꯉꯛꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯌꯧꯔꯛꯇ꯭ꯔꯤꯕꯅꯤꯅ ꯉꯥꯏꯔꯤꯅꯦꯕ ꯁꯤꯒ ꯐꯝꯃꯒ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯗꯣꯟꯆꯥꯗꯣ ꯁꯣꯝ ꯅꯥꯀꯟ ꯆꯪꯈꯤꯕ ꯗꯣꯟꯆꯥꯗꯣ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯅꯝꯅ ꯄꯨꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯩꯅꯦꯕ ꯏꯅꯥꯎꯄꯤꯒ ꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯩꯕ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯔꯣꯛꯇ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤ ꯈꯔ ꯑꯊꯦꯡ ꯌꯥꯝꯅ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ